अहानबदा maru oiba pau Kukizo amadi maitegi CSO singi luchingba singa unaduna hojik lamdam asida thokliba irang asi laksinduna santi puraknaba wa tanaragani AK Mishra Maitai Council Moregi kuntra mathoi suba mapokumon pangthokre Kuki singna separate administration taliba si fanglaroi haiba khangjarabani M Thoiba Naga MLA taruka Governor Ajay Kumar Bhalaga unaduna Manipura santi puraknaba wari sanakre Kukizo singna chathariba matam kaktaba shutdown bu NPO na akanma maongda yaningdaba fongdorakli Handak lekai da sports meet taunaba hotnariba asimak afaba khudam amani TH Arun Kumar NSTN K ga PDF amadi KNAB gi apunma lanmi singa khutthoknabada miyoi kya asi ana yaukhre Fox ki President Manihar resign tawkibada Fox Thobal district ki maikaidagi yaningdaba fongdorakli asiba hakchang lawkhre Aikhoigi pokpadagi nasiba fawbogi thoramsingda ka hena hapchilakliba asina aikhoigi ina khulabanna chatnabi kayabu lekha tahale iyol Haukiba chahi English ngani kunmarigi mayai chalakpa aduwaidagi leipakki akhang ai ahalaman kayana kunai asigi miyamgi pokpadagi nasiba fawbogi thoramsing asida ka henba machat kaya ama totsin yansilakliba amadi sel ka hena changhaliba si karam toksigi haina kupna khanaduna lakhi Taseng na hairabada asigumba miramgi chatnabi amasung kunai asika chana chunadaba thabak thoram kaya aikhoigi pokpadagi nasiba fawbogi thoramsingda hapchilakliba asina aikhoigi ina khulabanat chatnabi kaya bu lekha tahanbata natana sel thumgi lamda fivam sokhalaba kunai asibu amukka hena laira talhali haiba asi miyam pumna makna khangnaraba wafam oire haina inat yokhat luptin iyolna thokpa cherol amana fongdorakli cherol aduna makha taraduna hai hauza thengkhang kaya thokna hiram asigi matangda kupna khanaduna seminar workshop na chingba kaya pangthoklaba matungda August 10 English ngani kunmari da City Convention Center da miyam hupna amuk khana nainaba achawa mifam ama pangthokhi mifam aduda warep kaya lawduna amadi warep sing adu thabak to onthoknaba iyol sembiduna sinabirami numit asidagi hauraduna iyol na kunai asigi miyamgi pokpadagi nasiba fawbugi thoramsingda ka henba thabak thoramsing hapchilaktanaba amadi sel ka hena changhandanaba hotnaduna lakli lekai gi club imamera paibi lupsing Singlup na chingba lupsinga unaduna paksan na wakal taminabagi mifam leptana pangthoktuna lagli matamattamgi oiba press meet kaya tawduna amadi press note paujel na chingba miyamda piduna lagli campaign asigi makha chatharakpo oina kaisamthong kendragi oina mass campaign su mai pakna loisinkhre makha chatharakpo oina manipurgi atai mafamsingda su asigumba miyam hupna wakal taminabagi mass campaign asi makha tana chathakigani hairi miyamna su mateng pangbiu hairi Kunai asigi miyamna magi thajanabi laison tinson thoramga iroinana pangthokliba manung hakba wahan thokleiba thoramsingbu festival amagumna onthorakpa angam tanaba hidanabagi maongda tawge yauna tawba asi iol amasung miyamna yaba ngamloi pokpadagi siba fawbogi thoramsing asi miyam marakta lekai amadi ahal lamansing yauna nat chatnabi amagi makhada pathang puthang naina liklam kaidna chatharakpa thoramni masida isa na pamba maongda tawning bata pangtawda tawba yaba thoram natti haina fongdorakpaga loinana iol na miyamga loinana lawkiba warep singsu nawhonana ningsingki asi bahakchang lawkhre Union Home Minister Amit Shah gi pautak matung in state asida tha sigi nipan dagi lenga ki maikaidagi paikhalakhiba free movement gi khongthanga mari leina Kangpokpi district ki Kaithelmanbi military colony manakta thokiba security force ka mukna bagi thodokta leikidraba lalgauthang singsit ki asi bahakjang arang Kangpokpi district hospital mokta gi laukhruba matung ngasi aroiba mathau mangam pangthoklaba matung Faizangda leiba martyr cemetery da leirol chankhre Kotu amadi Kuki singi civil organization sing amadi laikhidrabagi imung manungi oiba mifam ama pangthoktuna laikhidrabagi yumda ikai khumnabat utpagi tharum amasu pangthokre laikhidraba lalgauthang singsit ki asiba hakjang laukhrabasu kotu amadi Kuki civil organization singa jangsiliba khongjangdi hankhiroi hairi Fox ki President Manihar resign tawkibada Fox Thobal district ki maikaidagi yaningdaba fongdorakli Federation of Civil Society Fox ki President TH Manihar Fox ki President from dagi resign tawkiba adu Federation of Civil Society Fox Thobal district ki maikaidagi yaningdaba fongdoktari haina society asigi President S Surchan maitena khutyek piduna thadorakpa cherol amana fongdorakli cherol aduna makha taraduna hai TH Manihar makha tana adumak Federation of Civil Society Fox ki President thawpubinaba Fox Thobal district ki maikaidagi nolukna haizari haina cherol aduna makha taragli NSTN K ga PDF amadi KNAB ki apunma lanmi singa khutthoknabada miyoi kaya asi ana yaukhre Indo-Myanmar border rangarang NSTN K ga PDF amadi KNAB ki apunma lanmi singa khutthoknabada asi ana amadi asokapan kaya yaure hairi hiramasigi matangda fangba pawgi source amana hai KNAB amadi PDF ki maikaida miyoi kuntrani thoirom sikhibaga loinana miyoi yangkhairom asokapan nangkhre hairi khutthoknabagi thodok aduda NSTN K gi lanmi ahum su leikhidre khutthoknaba aduda NSTN K na PDF ki kem ani khudum chanba ngamkhibaga loinana yamlaba khulai kaya amasu lawba ngamkhre haina pawduna makha tari
Handakti lekai-lekaida sports meet taunaba hotnariba asimak afaba khudam amani TH Arun Kumar. Lamdam asigi lekai khudingda yausang sports meet na Manipur bu sana khotnabagi lamda achauba fida ama piba ngamlagani. Asigumba sana khotnabagi kumhai asina irang na awaba chaithing piriba miyamda pukning wakhal laitahanbada mating oiragani. Handakti lekai-lekaida sports meet taunaba hotnariba asimak afaba khudam amani haina wangkai SG MLA Thangjam Arun Kumar na phongdokhre. Wafam asi Imphal East ki wangkai khunauda leiriba Citizen Club na chahi khudingi yausang sports meet kamari leinana pangthokpa lekai lunan bagi campaign yingsinbaga mari leinana MLA Arun Kumar na phongdokhibani. MLA na makhata na phongdokhibada irang na maram oiraga haukiba chahi ama hena yausang sports pangthokpa ngamdana lakhibani adubu handak lekai da sports meet taunaba hotnariba asimak afaba khudam amani masina horakliba angangsing yauna miyamgi wakhalbu tangdu leitahanbada mating oiragani hairaduna lakadawriba chahi asidadi lamdam asida tangdu leitaba laktuna hena mapung faba sana khotnabagi kumhai oirashinu haiki. Amaromda Citizen Club na lekai khuding lunan na thamnaba hotnariba thodang singthaningai ni haina phongdokhi. Lunan magi campaign loisinbaga mari leinana MLA TH Arun Kumar na wangkai khunau soibam lekai gi pana mari gi lusingba singda lunan bagi tengbang sel khutsinakhi. Kukizo singna chathariba matam kaktaba shutdown bu NPO na akanma maongda yaningdaba phongdorakli. Union Home Minister Amit Shah gi order matung ina Manipurda free movement lehenbagi mayokta Kukizo singna chathariba matam kaktaba shutdown bu Naga People's Organization NPO na akanma maongda yaningdaba phongdorakli. Loinana hojik chathariba total shutdown gi khongjang asi loisinhanaba NPO na lengakta matam thakre. NPO na taliba demand asi fangdrabadi makhataba akanba khongjang lakani haina mari leinaba singi pukning chingsilatli. NPO gi Information and Publicity Wing na thokpa cherol amana Kuki sing na hojik chathariba total shutdown asina maram oiraga Manipurda punna khunda leitaduna maihorodagi leiminaraklaba micham miyamda yamna chauna khudongchadaba amadi awaba kaya mayok na hale. Lengak na khudak tabak laukhatuna mahusagi fivam da hanjinaba hotnabiyuk maduna tragana NPO gi oiba thabak paikhatlagani haina cherol aduna khanghalakli. Naga MLA taruka Governor Ajay Kumar Bhalaga unaduna Manipurda santi puraknaba wari sanakhre. Mamang chahi inglisingani kunhumdogi May 3 Manipurda thokliba tha kunithoi suraklaba lal asi athuba matamda loishinduna ing tappa Manipur ama puraktuna Manipurda leiriba kanglup masal amata oina nungsijanana leiminanaba ngasi Nagagi MLA tarukna Manipuri Governor Ajay Kumar Bhalaga Raj Bhavanda unaduna wari sanakhre. Governor ga unaduna wari sanakiba aduda Manipur gi lengak sasan tawramba hojikna mutkraba BJP lengakta mapung fana support tawkiba Naga People's Front ki MLA sing na saruk yaki. Governor Ajay Kumar Bhalaga unaduna wari sanakiba aduda Naga MLA taruki maikaidagi Governor gi mafamda Manipurda hojik thokliba irang asi athuba matamda loisinaba PR lengak na lofam thokpa thodang adu tawbiyu. State asida santi puraktuna Manipurda leiminariba kanglup basel nungsijanana mahusagum leiminaba adu phanghanaba thabak paikhatpiyu amadi Manipur gi mafam khudimangta chathok chasin tawba yadriba amadi hojik Kukizo singna National Highway singda matam kaktaba total shutdown gi khongjang asi handok handuna mahusagum aki akhang yaudana chathok chasin yanaba thabak paikhatpinabasu Governor gi mafamda taksinki hairi. Maitei Council Moregi Kuntramathoi suba mapok kumon pangthokre. Kuki singna separate administration taliba si fanglaroi haiba khangjarabani M thoiba. Maitei Council Moregi sahi Kuntramathoi rak suba mapok kumon thoram ngarang Imphal East District ki Kabo Leikaida pangthokre. Thoram aduda Maitei Society Churchanpur President Moirangthem thoiba Khanongpok apunma nupi lup Moregi President TH Ibemhal Maitei Council Moregi President Mayanglambam thoiba na saruk yaduna pangthokhi. Pangthokhiba thoram aduga mari leinana Maitei Council Moregi M thoiba na phongdokhibada hojik Kuki singna separate administration taliba si fanglaroi haiba khangjarabani Moregi Maitei sing athuba matamda soidana Moreda hanjangani haibagi wafam phongdokhi. Thoram asida More amasung Churchanpurdagi lanjinaduna tongan-tonganba tampaki relief camp singda changjafam lauduna leiriba imung kayagi miyoi singsu saruk yakhi. Maitei Council Moregi Mayanglambam thoibana phongdokhibada haukiba chahi inglisingani kunhumdogi May 3 Kuki singna Maitei da lal horakiba asi ahanba nate. Kuki singna Moreda leiba Tamil Furup ki mathakta lal haukiba matamda Maitei na achauba thodang lauduna loisinki. Moreda leiramba paite Furup singi mathakta su Kuki singna lal horakpada Maitei na achauba thodang lauduna Churchanpur district fawba thindokhi. Khutsemgi lal asina tungi yumbiral oiriba ichai su singda achauba mangjaba amani. Khongfam handoktuna tangdu leitaba leinaba Kuki CSO amasung Maitei CSO singna sinduna santi leiba Manipur ama ohensi haina phongdokhi. Myanmar gi Kuki singna sel piraga Aadhaar card semba kayani khutsemgi lalakani haiba lengaki mari leinaba singda mangjawnana khanghanba leikhre. Moreda hanjinaba More Maitei khaktada inthokpiganu. Moreda karamba matamda hanjingani haiba Maitei Council Morena manungda kanna hotnari. Moregi Maitei sing athuba matamda soidana hanjingani. Hojik Kuki singna separate administration taliba si fanglaroi haiba makoina khangjarabani haina phongdokhi. Kukizo amadi Maitei gi CSO singi luchingba singa unaduna hojik lamdam asida thokliba irang asi laksinduna santi puraknaba wa tanaragani AK Mishra.
Government of India Ministry of Home Affairs ki Advisor A.K. Mishra amadi Intelligence Bureau ki North East ki Joint Director Rajesh Sahari Kamblena Kukizo amadi Maitegi CSO singilu chingba singa unaduna hauzik lamdam asida thokliba irang asi laksinduna santi puraknaba watanaragani hairi. Pahaw asina hay ngasi Advisor A.K. Mishra amadi Intelligence Bureau North East ki Joint Director Rajesh Sahari Kamblena luchingba team amana Churchanpurda chatuna Kukizo singi CSO singa unaduna wari sanaki. Deputy Commissioner Churchanpur ki office ta pangthokiba mifam aduda Kangpokpi da based tauba Committee on Tribals Unity Kotu Churchanpur da based tauba Kukizo Council amadi Fairjol amadi Jeribam da based tauba Indigenous Tribal Advocacy Committee gi miyut singsu saruk yaki. Mifam aduda maru oina free movement amadi highway sing yauna Kukizo singna lairiba mafam singda changsiliba total shutdown gi matangda wakhanaki hairi. Amaromda ngarang All Manipur United Clubs Organization amuko amadi Coordinating Committee on Manipur Integrity Kokomi amadi atay CSO singi mihut karagasu All Secretariat ta ayukpung mapandagi hauduna nungtilpung ahum pawa wari sanaki hairi. Wari sanaba aduda Manipur da tangdulay taba hanjilaknaba phase ahum thokna khaidokduna lambi semba loire. Masida phase ani haibadi khulai laukhatpa amadi lambi chathok chasin yahanbagi thabak paikhatpa haure. Ahum suba phase ki oina logi wangmada khulai pairiba singi oiba makoiga mari leinaba activity ki thabak paikhatpana chingba yauri haiba wafam thamlakhi. Loinana A.K. Mishra na su CSO khara gi maikaidagi point manga yauba memorandum ama pisinkhre hairi. Pisinkiba memorandum aduda Manipur miyamna lamdam asida ningtamna chathok chasin yahanba relief